ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤ ꯑꯃꯨꯛ ꯏꯉꯥ ꯊꯥꯒꯤ ꯔꯥꯁꯤ ꯈꯪꯃꯤꯟꯅꯁꯤ 2026ꯒꯤ ꯑꯣꯏꯕ ꯑꯍꯥꯟꯕ ꯃꯛꯇꯗ ꯑꯩꯒꯤ ꯚꯤꯎꯋꯔꯁ ꯃꯌꯥꯝꯕꯨ ꯑꯩꯒꯤ YouTube ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯒꯤ ꯚꯤꯎꯋꯔꯁ ꯃꯌꯥꯝꯅ ꯑꯩꯒꯤ YouTube ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯑꯩꯕꯨ ꯊꯧꯅꯥ ꯍꯥꯞꯀꯠꯄꯤꯕꯒꯤꯗꯃꯛ ꯃꯌꯥꯝꯕꯨ ꯑꯩꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯏꯉꯥ ꯊꯥꯒꯤ ꯑꯣꯏꯕ ꯃꯦꯁ ꯔꯥꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔ ꯑꯐꯕꯇ ꯈꯪꯃꯤꯟꯅꯁꯤ ꯏꯉꯥ ꯊꯥ ꯑꯁꯤ ꯀꯥꯟꯅꯕ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯄꯤꯕꯤꯕ ꯂꯜ ꯊꯨꯝ ꯏꯆꯥꯛ ꯏꯔꯜ ꯆꯥꯎꯈꯠꯄ ꯄꯤꯕꯤꯕ ꯊꯥ ꯑꯣꯏꯅ ꯇꯧꯔꯕ ꯌꯥꯏ ꯌꯦꯛꯅꯕꯗꯤ ꯃꯁꯤꯡ ꯈꯔ ꯌꯥꯝꯈꯠꯂꯕ ꯌꯥꯏ ꯆꯦꯛꯁꯤꯟꯕ ꯐꯒꯅꯤ ꯃꯤꯒ ꯈꯠꯅ ꯆꯩꯅꯕ ꯐꯠꯇꯦ ꯑꯐꯥ ꯑꯄꯨꯟ ꯑꯁꯣꯛ ꯑꯄꯟ ꯅꯪꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯌꯦ ꯏꯄꯣꯛ ꯅꯨꯃꯤꯠꯇ ꯍꯩ 3 ꯂꯩ 3 ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯟ 3 ꯗꯈꯤꯅꯥ ꯑꯃ ꯂꯥꯇꯣꯟ ꯑꯃꯗ ꯍꯥꯞꯂꯒ ꯃꯩꯔꯥ 3 ꯌꯥꯎꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯏꯄꯥꯗ ꯀꯠꯆꯧꯋꯣ ꯌꯦꯠꯀꯤ ꯈꯨꯠꯌꯥꯏꯗ ꯀꯣꯔꯤꯒꯤ ꯈꯨꯗꯣꯞ ꯑꯃ ꯁꯤꯕ ꯐꯒꯅꯤ ꯀꯥꯟꯅꯒꯅꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯈꯔ ꯑꯀꯥ ꯑꯀꯨꯝ ꯅꯥꯏꯕ ꯃꯤꯒ ꯈꯔ ꯈꯠꯅꯒꯟꯕ ꯑꯁꯣꯛ ꯑꯄꯟ ꯅꯪꯒꯟꯕ ꯊꯥ ꯑꯣꯏꯅ ꯇꯧꯔꯕ ꯌꯥꯏ ꯆꯦꯛꯁꯤꯜꯂꯨ ꯐꯠꯇꯦ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯑꯣꯏꯕ ꯂꯝꯕꯤꯗ ꯈꯔ ꯃꯔꯩ ꯃꯔꯥ ꯊꯥꯡꯅꯔꯕ ꯌꯥꯏ ꯏꯄꯣꯛ ꯅꯨꯃꯤꯠꯇ ꯂꯐꯣꯏ ꯂꯄꯥꯡ ꯆꯪ ꯊꯣꯛꯄ ꯑꯃ ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯟ 3 ꯂꯩꯔꯝ 3 ꯂꯩꯁꯪ ꯃꯄꯣꯞ ꯑꯃ ꯗꯈꯤꯅꯥ ꯑꯃ ꯃꯩꯔꯥ 8 ꯌꯥꯎꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯏꯄꯥꯗ ꯀꯠꯆꯧꯋꯣ ꯊꯕꯛ ꯊꯧꯔꯝꯒꯤ ꯑꯣꯏꯅꯗꯤ ꯑꯆꯧ ꯑꯁꯥꯡꯅ ꯆꯥꯟꯒꯅꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯤꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯩꯌꯦ ꯑꯍꯜ 3ꯗꯪ ꯊꯧꯒꯜ ꯇꯧꯖꯧꯋꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤꯌꯦ ꯑꯗꯣꯝꯒꯤ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯑꯁꯤ ꯄꯥꯡꯗꯦ ꯐꯠꯇꯦ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯑꯁꯤ ꯌꯦꯛꯅꯩꯌꯦ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯑꯁꯤ ꯈꯔ ꯑꯁꯣꯛ ꯑꯄꯟ ꯅꯪꯒꯟꯕ ꯃꯥꯏꯀꯩ ꯑꯣꯏꯅ ꯇꯧꯏ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩꯗ ꯃꯊꯦꯡꯗ ꯆꯠꯄ ꯐꯠꯇꯦ ꯃꯔꯨ ꯑꯣꯏꯅ ꯂꯩꯄꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯆꯠꯄ ꯐꯠꯇꯦ ꯌꯨꯝꯗꯒꯤ ꯑꯔꯨꯕ ꯊꯕꯛ ꯏꯟꯈꯥꯡꯒꯤ ꯂꯝ ꯂꯥꯞꯅ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯤ ꯁꯪꯕꯥꯟꯅꯕ ꯃꯆꯨꯒꯤ ꯐꯤ ꯁꯣꯔꯥꯔꯦꯜ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄ ꯁꯤꯖꯤꯟꯅꯕ ꯌꯥꯏꯐꯕ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯁꯤꯗꯕ ꯃꯄꯨ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯏꯄꯥꯕꯨ ꯄꯨꯛꯅꯤꯡ ꯆꯦꯠꯅ ꯅꯤꯡꯖꯧ ꯊꯧꯅꯤꯖꯧ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤꯌꯦ ꯑꯃꯨꯛ ꯏꯉꯥ ꯊꯥꯒꯤ ꯕ꯭ꯔꯤꯁ ꯔꯥꯁꯤꯒꯤꯁꯨ ꯈꯔ ꯈꯪꯃꯤꯟꯅꯁꯤ ꯏꯉꯥ ꯊꯥ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯀꯥꯟꯅꯕ ꯆꯥꯛ ꯏꯔꯜ ꯏꯊꯨꯝ ꯂꯦꯞꯁꯤꯟꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯇꯦꯡ ꯐꯪꯕ ꯌꯨꯝꯗ ꯂꯜ ꯆꯪꯕ ꯑꯣꯏꯅ ꯊꯥ ꯑꯣꯏꯅ ꯇꯧꯔꯕ ꯌꯥꯏ ꯑꯗꯨꯕꯨ ꯊꯥꯡꯖ ꯒꯨꯔꯨ ꯍꯥꯏꯕꯗꯤ ꯁꯅꯤ ꯒ꯭ꯔꯍꯒꯤ ꯃꯤꯠꯌꯦꯡ ꯈꯔ ꯆꯪꯕꯅ ꯑꯁꯣꯛ ꯑꯄꯟ ꯑꯇꯦꯛ ꯑꯀꯥꯏ ꯅꯪꯕ ꯌꯥꯕꯒꯤ ꯑꯀꯤꯕꯁꯨ ꯈꯔ ꯂꯩ ꯆꯦꯛꯁꯤꯟꯕ ꯐꯒꯅꯤ ꯊꯥꯡꯖ ꯀꯣꯔꯧ ꯅꯨꯃꯤꯠꯇ ꯏꯄꯣꯛ ꯅꯣꯡꯄꯣꯛ ꯑꯣꯟꯕ ꯂꯥꯇꯣꯟ ꯑꯃꯗ ꯆꯥꯛ ꯆꯗꯨꯝ 11 ꯍꯩꯔꯝ 8 ꯂꯩꯔꯝ 8 ꯌꯥꯝꯅ ꯁꯥꯕ ꯉꯥ ꯑꯃ ꯋꯥꯏꯈꯨ ꯑꯃ ꯌꯣꯠ ꯃꯇꯦꯛ ꯑꯃ ꯗꯈꯤꯅꯥ ꯑꯃ ꯍꯥꯞꯂꯒ ꯃꯩꯔꯥ ꯑꯃ ꯌꯥꯎꯅ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯊꯥꯗꯣꯛꯎ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯈꯔ ꯑꯅꯝ ꯑꯍꯥ ꯆꯨꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯇꯕ ꯃꯤꯅ ꯂꯥꯏꯅ ꯈꯔ ꯌꯦꯡꯁꯤꯟꯒꯟꯕ ꯊꯥ ꯑꯣꯏꯅ ꯇꯧꯔꯕ ꯌꯥꯏ ꯈꯔ ꯆꯦꯛꯁꯤꯟꯕ ꯐꯒꯅꯤ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯑꯣꯏꯅꯗꯤ ꯈꯔ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯕ ꯌꯥꯏ ꯏꯄꯣꯛ ꯅꯨꯃꯤꯠꯇ ꯂꯥꯇꯣꯟꯗ ꯆꯦꯡ ꯈꯔ ꯂꯐꯣꯏ ꯂꯐꯥꯡ ꯆꯪꯊꯣꯛꯄ ꯑꯃ ꯍꯩꯒꯨꯔꯨ ꯑꯃ ꯍꯩꯅꯤꯡ ꯑꯃ ꯍꯩ ꯃꯅꯝ ꯅꯥꯏꯕ ꯑꯃ ꯆꯨꯉꯥꯡ ꯑꯃ ꯗꯈꯤꯅꯥ ꯑꯃ ꯍꯥꯞꯂꯒ ꯃꯩꯔꯥ 3 ꯌꯥꯎꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯏꯄꯥꯗ ꯀꯠꯆꯧꯋꯣ ꯊꯕꯛ ꯊꯧꯔꯝꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯩ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯤꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯩꯌꯦ ꯑꯋꯥꯡ ꯃꯥꯏꯀꯩ ꯑꯁꯤ ꯄꯥꯡꯗꯦ ꯐꯠꯇꯦ ꯑꯋꯥꯡ ꯃꯥꯏꯀꯩ ꯑꯁꯤ ꯌꯦꯛꯅꯩꯌꯦ ꯑꯋꯥꯡ ꯃꯥꯏꯀꯩ ꯑꯁꯤ ꯈꯔ ꯑꯇꯦꯛ ꯑꯀꯥꯏ ꯅꯪꯒꯟꯕ ꯃꯥꯏꯀꯩ ꯑꯣꯏꯅ ꯇꯧꯏ ꯑꯋꯥꯡ ꯃꯥꯏꯀꯩꯗ ꯃꯊꯦꯡꯗ ꯆꯠꯄ ꯁꯦꯜ ꯊꯥꯗꯕ ꯐꯠꯇꯦ ꯃꯍꯨꯠ ꯃꯥꯡꯕ ꯌꯥꯏ ꯆꯦꯛꯁꯤꯜꯂꯨ ꯌꯨꯝꯗꯒꯤ ꯊꯕꯛ ꯏꯟꯈꯥꯡꯒꯤ ꯂꯝ ꯂꯥꯞꯅ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯤ ꯅꯥꯄꯨ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄ ꯁꯤꯖꯤꯟꯅꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯁꯤꯗꯕ ꯃꯄꯨ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯃꯍꯤꯔꯦꯜ ꯁꯤꯗꯕ ꯏꯄꯥꯕꯨ ꯄꯨꯛꯅꯤꯡ ꯆꯦꯠꯅ ꯅꯤꯡꯖꯧ ꯊꯧꯅꯤꯖꯧ ꯌꯥꯏꯐꯒꯅꯤꯌꯦ ꯑꯃꯨꯛ ꯏꯉꯥ ꯊꯥꯒꯤ ꯃꯤꯊꯨꯟ ꯔꯥꯁꯤꯒꯤꯁꯨ ꯈꯪꯃꯤꯟꯅꯁꯤ ꯏꯉꯥ ꯊꯥ ꯑꯁꯤ ꯈꯔ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯅꯤ ꯌꯥꯅꯅ ꯆꯠꯄ ꯃꯤꯅ ꯌꯦꯡꯁꯤꯟꯕ ꯁꯥꯒꯩ ꯅꯥꯇꯩꯁꯤꯡꯒ ꯈꯔ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯒꯟꯕ ꯊꯥ ꯑꯣꯏꯅ ꯇꯧꯔꯕ ꯌꯥꯏ ꯌꯨꯝꯒꯤ ꯑꯣꯏꯕ ꯃꯁꯛ ꯅꯥꯏꯕ ꯑꯔꯪꯕ ꯄꯣꯠ ꯑꯃꯁꯨ ꯃꯥꯡꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯌꯦ ꯆꯦꯛꯁꯤꯟꯕ ꯐꯒꯅꯤ
ꯇꯠꯅꯕ ꯅꯨꯃꯤꯠꯇ ꯂꯩꯄꯥꯛꯅ ꯁꯥꯕ ꯉꯥꯅꯨ ꯑꯃ, ꯆꯥꯛ ꯆꯗꯨꯝ 3, ꯍꯩꯔꯝ 3, ꯂꯩꯔꯝ 3, ꯐꯤ ꯑꯃꯨꯕ ꯃꯆꯦꯠ ꯑꯃ, ꯗꯈꯤꯅꯥ ꯑꯃ, ꯍꯩꯔꯨꯛ ꯇꯥꯡꯒ ꯑꯃ, ꯄꯥꯅꯥ ꯇꯥꯡꯒ ꯑꯃ, ꯃꯩꯔꯥ 3 ꯌꯥꯎꯅ ꯑꯣꯟꯊꯣꯡ ꯋꯥꯡꯕꯗ ꯃꯈꯥ ꯃꯥꯏꯀꯩ ꯑꯣꯜꯂꯒ ꯊꯥꯗꯣꯛꯎ꯫ ꯀꯣꯔꯤꯒꯤ ꯈꯨꯗꯣꯞ ꯑꯃꯁꯨ ꯁꯤꯖꯤꯜꯂꯣ꯫ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯩꯌꯦ꯫ ꯑꯅꯧꯕ ꯃꯔꯨꯞ ꯃꯄꯥꯡ ꯈꯪꯅ ꯆꯥꯟꯅꯕꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯕ ꯌꯥꯏ꯫ ꯂꯜ ꯊꯨꯝꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯐꯩꯌꯦ꯫ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯑꯣꯏꯅꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ, ꯈꯔ ꯏꯔꯥꯡ ꯏꯊꯛꯇ ꯇꯥꯎꯒꯟꯕ ꯊꯥ ꯑꯣꯏꯅ ꯇꯧꯔꯕ ꯌꯥꯏ꯫ ꯏꯔꯥꯡ ꯏꯊꯛꯇ ꯇꯥꯎꯕꯗ ꯏꯁꯥꯒꯤ ꯑꯣꯏꯕ ꯈꯔ ꯆꯦꯛꯁꯤꯜ ꯊꯧꯔꯥꯡꯗꯤ ꯇꯉꯥꯏ ꯐꯗꯦ꯫ ꯃꯤꯑꯣꯏ ꯈꯔꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯌꯦ꯫ ꯊꯥꯡꯖ 3, ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯏꯄꯥꯗ ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯟ 3, ꯂꯩꯁꯪ ꯃꯄꯣꯞ ꯑꯃ, ꯃꯩꯔꯥ 3 ꯀꯠꯆꯋꯣ꯫ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯤꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯩ꯫ ꯃꯈꯥ ꯃꯥꯏꯀꯩ ꯑꯁꯤ ꯄꯥꯡꯗꯦ, ꯐꯠꯇꯦ꯫ ꯃꯈꯥ ꯃꯥꯏꯀꯩ ꯑꯁꯤ ꯌꯦꯛꯅꯩꯌꯦ꯫ ꯃꯈꯥ ꯃꯥꯏꯀꯩ ꯈꯔ ꯑꯁꯤ ꯑꯁꯣꯛ ꯑꯄꯟ, ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯈꯔ ꯅꯪꯒꯟꯕ ꯃꯥꯏꯀꯩ ꯑꯣꯏꯅ ꯇꯧꯏ꯫ ꯑꯃꯝ ꯑꯊꯦꯡꯗ ꯒꯥꯔꯤ ꯃꯆꯥ ꯊꯧꯗꯨꯅ ꯃꯈꯥ ꯃꯥꯏꯀꯩꯗ ꯃꯤꯇꯣꯞꯀ ꯆꯠꯄ ꯐꯠꯇꯦ꯫ ꯌꯨꯝꯗꯒꯤ ꯊꯕꯛ ꯏꯟꯈꯥꯡꯒꯤ ꯂꯝ ꯂꯥꯞꯅ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯤ, ꯍꯪꯒꯥꯝꯄꯥꯜ ꯃꯆꯨꯒꯤ ꯐꯤ, ꯑꯁꯪꯕ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄ ꯁꯤꯖꯤꯟꯅꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ꯫ ꯁꯤꯗꯕ ꯃꯄꯨ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯑꯆꯤꯕ ꯏꯄꯥꯕꯨ ꯄꯨꯛꯅꯤꯡ ꯆꯦꯠꯅ ꯅꯤꯡꯖꯧ ꯊꯧꯅꯤꯖꯧ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤꯌꯦ꯫ ꯏꯉꯥ ꯊꯥꯒꯤ ꯀꯔꯀꯠ ꯔꯥꯁꯤꯒꯤꯁꯨ ꯑꯃꯨꯛ ꯈꯪꯃꯤꯟꯅꯁꯤ꯫ ꯏꯉꯥ ꯊꯥ ꯑꯁꯤ ꯑꯆꯧ ꯑꯁꯥꯡꯅ ꯆꯥꯟꯕ, ꯃꯌꯥꯝꯅ ꯁꯛꯈꯪ ꯃꯥꯏꯈꯪꯕ, ꯇꯧꯔꯨꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯗꯥꯎ ꯈꯔ ꯌꯥꯒꯟꯕ, ꯏꯆꯥꯛ ꯏꯔꯜ ꯂꯦꯞꯁꯤꯟꯕ, ꯌꯨꯝꯗ ꯂꯜ ꯊꯨꯝ ꯆꯪꯕ ꯊꯥ ꯑꯣꯏꯅ ꯇꯧꯔꯕ ꯌꯥꯏ, ꯐꯩ꯫ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯒ ꯑꯁꯣꯛ ꯑꯄꯟ ꯈꯔ ꯅꯪꯒꯟꯕ ꯊꯥ ꯑꯣꯏꯅ ꯇꯧꯏ꯫ ꯏꯄꯣꯛ ꯅꯨꯃꯤꯠꯇ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯍꯤꯗꯦꯟ 8ꯀꯤ ꯏꯁꯤꯡ 8ꯂꯛ ꯊꯣꯛꯅ ꯍꯩꯔꯒ ꯍꯩ ꯑꯃ, ꯂꯩ ꯑꯃ, ꯆꯤꯅꯤ ꯑꯉꯥꯡꯕ ꯈꯔ, ꯗꯈꯤꯅꯥ ꯑꯃ, ꯃꯩꯔꯥ 3 ꯌꯥꯎꯅ ꯀꯠꯆꯋꯣ꯫ ꯏꯄꯣꯛ ꯅꯨꯃꯤꯠꯇ ꯁꯥ, ꯉꯥ, ꯌꯨꯅꯆꯤꯡꯕ ꯃꯌꯥꯏ ꯀꯥꯕ ꯄꯣꯠ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ, ꯐꯠꯇꯦ꯫ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯈꯔ ꯆꯔꯛ ꯆꯍꯤꯡ ꯅꯥꯏꯕ, ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯅꯤ ꯌꯥꯅꯅ ꯆꯠꯄ ꯊꯥ ꯑꯣꯏꯅ ꯇꯧꯔꯕ ꯌꯥꯏ꯫ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯒꯤ ꯃꯔꯤ ꯈꯔ ꯁꯣꯛꯏ꯫ ꯈꯪꯍꯧꯗꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎꯈꯔ ꯇꯥꯔꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩ, ꯆꯦꯛꯁꯤꯜꯂꯨ꯫ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯈꯨꯅꯨ ꯑꯃꯨꯕ 2, ꯍꯩꯔꯝ 3, ꯂꯩꯔꯝ 3, ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯟ 3, ꯗꯈꯤꯅꯥ ꯑꯃ, ꯃꯩꯔꯥ 3 ꯌꯥꯎꯅ ꯏꯕꯨꯙꯧ ꯄꯥꯈꯪꯕꯗ ꯀꯠꯆꯋꯣ꯫ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯐꯩ꯫ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡꯗꯥꯕꯗ ꯌꯥꯝꯅ ꯐꯩꯌꯦ꯫ ꯊꯕꯛ ꯏꯟꯈꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯣꯛ ꯈꯔ ꯁꯥꯔꯕ ꯌꯥꯏ, ꯆꯦꯛꯁꯤꯜꯂꯨ꯫ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯤꯕꯁꯤꯡꯒꯤꯗꯤ ꯌꯥꯝꯅ ꯐꯩꯌꯦ꯫ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯑꯁꯤ ꯈꯔ ꯄꯥꯡꯗꯦ, ꯐꯠꯇꯦ꯫ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯑꯁꯤ ꯌꯦꯛꯅꯩꯌꯦ꯫ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯑꯁꯤ ꯃꯤꯋꯥ ꯃꯤꯁꯥ ꯈꯔ ꯂꯥꯡꯒꯟꯕ ꯑꯃꯁꯨꯡ ꯃꯤ ꯈꯔ ꯈꯠꯅꯒꯟꯕ ꯃꯥꯏꯀꯩ ꯑꯣꯏꯅ ꯇꯧꯏ꯫ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯗ ꯊꯕꯛ ꯊꯧꯔꯝ ꯑꯅꯧꯕ ꯍꯧꯕ, ꯁꯦꯜ ꯊꯥꯗꯕ ꯐꯠꯇꯦ꯫ ꯌꯨꯝꯗꯒꯤ ꯊꯕꯛ ꯏꯟꯈꯥꯡꯒꯤ ꯂꯝ ꯂꯥꯞꯅ ꯆꯠꯄ ꯃꯇꯝꯗ ꯅꯥꯄꯨ ꯃꯆꯨꯒꯤ ꯐꯤ, ꯑꯁꯪꯕ ꯃꯆꯨꯒꯤ ꯐꯤ ꯑꯃꯁꯨꯡ ꯁꯣꯔꯥꯔꯦꯜ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄ ꯁꯤꯖꯤꯟꯅꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ꯫ ꯁꯤꯗꯕ ꯃꯄꯨ ꯏꯕꯨꯙꯧ ꯄꯥꯈꯪꯕꯕꯨ ꯆꯦꯠꯅ ꯅꯤꯡꯖꯧ ꯊꯧꯅꯤꯖꯧ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤꯌꯦ꯫ ꯑꯃꯨꯛ ꯏꯉꯥ ꯊꯥꯒꯤ ꯁꯤꯡꯍ ꯔꯥꯁꯤꯒꯤꯁꯨ ꯈꯪꯃꯤꯟꯅꯁꯤ꯫ ꯏꯉꯥ ꯊꯥ ꯑꯁꯤ ꯈꯔ ꯆꯔꯛ ꯆꯍꯤꯡ ꯅꯥꯏꯕ, ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯅꯤ ꯌꯥꯅꯅ ꯆꯠꯄ, ꯃꯤꯅꯈꯔ ꯌꯦꯡꯁꯤꯟꯒꯟꯕ, ꯂꯥꯏꯅꯗꯤ ꯆꯥꯟꯕ, ꯌꯨꯝꯗ ꯂꯜ ꯊꯨꯝꯗꯤ ꯆꯪꯕ, ꯆꯥꯎꯈꯠꯄ, ꯂꯝ ꯀꯣꯏꯒꯟꯕ ꯊꯥ ꯑꯣꯏꯅ ꯇꯧꯔꯕ ꯌꯥꯏ꯫ ꯃꯔꯨꯞ ꯃꯄꯥꯡ ꯀꯥꯏꯅꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯈꯔꯁꯨ ꯂꯩ, ꯆꯦꯛꯁꯤꯟꯕ ꯐꯒꯅꯤ꯫ ꯍꯩꯔꯝ 3, ꯂꯩꯔꯝ 3, ꯆꯥꯛ ꯆꯗꯨꯝ 3, ꯂꯩꯄꯥꯛꯅ ꯁꯥꯕ ꯉꯥꯔꯝ 3, ꯁꯥꯔꯝ 3, ꯗꯈꯤꯅꯥ ꯑꯃ, ꯃꯩꯔꯥ ꯑꯃ ꯌꯥꯎꯅ ꯑꯣꯟꯊꯣꯡ ꯋꯥꯡꯃꯗ ꯇꯠꯅꯕ ꯅꯨꯃꯤꯠꯇ ꯃꯈꯥ ꯃꯥꯏꯀꯩ ꯑꯣꯜꯂꯒ ꯊꯥꯗꯣꯛꯎ꯫ ꯏꯄꯣꯛ ꯅꯨꯃꯤꯠꯇ ꯃꯆꯤ ꯄꯥꯟꯕ ꯁꯥ, ꯉꯥ ꯆꯥꯕ ꯌꯥꯗꯦ, ꯐꯠꯇꯦ꯫ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯑꯐꯕ, ꯀꯥꯟꯅꯕ, ꯑꯆꯧ ꯑꯁꯥꯡꯁꯤꯡꯅ ꯆꯥꯟꯕ, ꯃꯔꯨꯞ ꯃꯄꯥꯡꯅ ꯆꯥꯟꯕ, ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯃꯔꯥꯡ ꯀꯥꯏꯕ ꯊꯥ ꯑꯣꯏꯅ ꯇꯧꯔꯕ ꯌꯥꯏ꯫ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯑꯣꯏꯅꯗꯤ ꯈꯔ ꯃꯔꯩ ꯃꯔꯥ ꯊꯥꯡꯅꯔꯕ ꯌꯥꯏ, ꯆꯦꯛꯁꯤꯜꯂꯨ꯫ ꯊꯕꯛ ꯊꯧꯔꯝꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯩꯌꯦ꯫ ꯍꯩꯖ ꯁꯤꯡꯖꯔꯕ, ꯍꯣꯠꯅꯕ ꯀꯜꯂꯕꯗꯤ ꯐꯝꯊꯣꯜ ꯍꯥꯞꯀꯠꯂꯕ ꯌꯥꯏ꯫ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯃꯔꯤꯗꯤꯈꯔ ꯁꯣꯛꯏ꯫ ꯍꯩ ꯑꯃ, ꯂꯩ ꯑꯃ, ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯟ 3, ꯗꯈꯤꯅꯥ ꯑꯃ, ꯃꯩꯔꯥ 8 ꯌꯥꯎꯅ ꯏꯄꯣꯛ ꯅꯨꯃꯤꯠꯇ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯏꯄꯥꯗ ꯀꯠꯆꯋꯣ꯫ ꯑꯋꯥꯡ ꯃꯥꯏꯀꯩ ꯑꯁꯤ ꯄꯥꯡꯗꯦ, ꯐꯠꯇꯦ꯫ ꯑꯋꯥꯡ マイケイ ꯑꯁꯤ ꯌꯦꯛꯅꯩꯌꯦ꯫ ꯑꯋꯥꯡ 마이케이 ꯑꯁꯤ ꯈꯔ ꯑꯁꯣꯛ ꯑꯄꯟ ꯅꯪꯒꯟꯕ, ꯃꯤꯒꯈꯔ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯒꯟꯕ ꯃꯥꯏꯀꯩ ꯑꯣꯏꯅ ꯇꯧꯏ꯫ ꯑꯃꯝ ꯑꯊꯦꯡꯗ ꯑꯋꯥꯡ ꯃꯥꯏꯀꯩꯗ ꯒꯥꯔꯤ ꯃꯆꯥ ꯊꯧꯗꯨꯅ ꯆꯠꯄ ꯐꯠꯇꯦ, ꯆꯦꯛꯁꯤꯟꯕ ꯐꯒꯅꯤ꯫
ꯌꯨꯝꯗꯒꯤ ꯊꯕꯛ ꯏꯟꯈꯥꯡꯒꯤ ꯂꯝ ꯂꯥꯞꯅ ꯆꯠꯄ ꯃꯇꯝꯗ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯤ ꯑꯁꯪꯕ ꯃꯆꯨꯒꯤ ꯐꯤ ꯅꯥꯄꯨ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄ ꯁꯤꯖꯤꯟꯅꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯁꯤꯗꯕ ꯃꯄꯨ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯏꯄꯥꯕꯨ ꯄꯨꯛꯅꯤꯡ ꯆꯦꯠꯅ ꯅꯤꯡꯖꯧ ꯊꯧꯅꯤꯖꯧ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤꯌꯦ ꯑꯃꯨꯛ ꯏꯉꯥ ꯊꯥꯒꯤ ꯀꯟꯌꯥ ꯔꯥశꯤꯒꯤ ꯑꯐ ꯐꯠꯇ ꯈꯪꯃꯤꯟꯅꯁꯤ ꯏꯉꯥ ꯊꯥ ꯑꯁꯤ ꯈꯔ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯅꯤ ꯌꯥꯅꯅ ꯆꯠꯄ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯕ ꯅꯣꯝꯕꯗ 이깐 까나펌 강대바 미나 가라 영친간바 셀 라퍼가 잣바가 아마따 오이나 떠건바 타 오이나 떠러바 야 이뽕 놈이따 농뽕 닝토기 바다 쟁비 쟁바 하이바 라꼬이 라팡 짱 톡바 아마 하이 만남 나이바 아마 하이그루 하이닝 아마맘 레이 마추 어홈다 키나 아마 마이라 아홈 야우나 까짜와 이뽕 놈이따 상아 유나 징바 마야이 까바 보 치진나바 야디 파떼 ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯈꯔ ꯑꯁꯨꯝ ꯃꯌꯥꯏ ꯑꯣꯏꯅ ꯐꯥꯕ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯃꯔꯥꯡ ꯀꯥꯏꯕ ꯃꯔꯨꯞ ꯃꯄꯥꯡꯅ ꯆꯥꯟꯕ ꯊꯥ ꯑꯣꯏꯅ ꯇꯧꯔꯕ ꯌꯥꯏ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯑꯣꯏꯅꯗꯤ ꯈꯔ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯕ ꯌꯥꯏ ꯂꯝ ꯀꯣꯏꯌꯨ ꯍꯥꯏꯕ ꯂꯩ ꯊꯕꯛ ꯊꯧꯔꯝꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯩ ꯁꯥꯒꯩ ꯅꯥꯇꯩꯁꯤꯡꯒꯤ ꯑꯣꯏꯕ ꯃꯔꯤꯗꯤ ꯈꯔ ꯁꯣꯏ ꯆꯦꯛꯁꯤꯜꯂꯨ ꯍꯩ ꯑꯃ ꯍꯩꯒ꯭ꯔꯨ ꯑꯃ ꯍꯩꯅꯤꯡ ꯑꯃ ꯂꯥꯡꯊꯩ ꯃꯇꯣꯟ ꯑꯍꯨꯝ ꯗꯈꯤꯅꯥ ꯑꯃ ꯃꯩꯔꯥ ꯑꯍꯨꯝ ꯌꯥꯎꯅ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯏꯄꯥꯗ ꯀꯠꯆꯧꯋꯣ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯤꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯩꯌꯦ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯑꯁꯤ ꯄꯥꯡꯗꯦ ꯐꯠꯇꯦ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯑꯁꯤ ꯌꯦꯛꯅꯩꯌꯦ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯑꯁꯤ ꯈꯔ ꯑꯇꯦꯛ ꯑꯀꯥꯏ ꯅꯪꯒꯟꯕ ꯃꯥꯏꯀꯩ ꯑꯣꯏꯅ ꯇꯧꯏ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩꯗ ꯊꯕꯛ ꯑꯅꯧꯕ ꯍꯧꯕ ꯁꯦꯜ ꯊꯥꯗꯕ ꯐꯠꯇꯦ ꯌꯨꯝꯗꯒꯤ ꯊꯕꯛ ꯏꯟꯈꯥꯡꯒꯤ ꯂꯝ ꯂꯥꯞꯅ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯤ ꯅꯥꯄꯨ ꯃꯆꯨꯒꯤ ꯐꯤ ꯁꯣꯔꯥꯔꯦꯜ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄ ꯁꯤꯖꯤꯟꯅꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯁꯤꯗꯕ ꯃꯄꯨ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯏꯄꯥꯕꯨ ꯄꯨꯛꯅꯤꯡ ꯆꯦꯠꯅ ꯅꯤꯡꯖꯧ ꯊꯧꯅꯤꯖꯧ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯑꯗꯣꯝꯒꯤ ꯑꯃꯨꯛ ꯏꯉꯥ ꯊꯥꯒꯤ ꯇꯨꯂꯥ ꯔꯥశꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯪꯃꯤꯟꯅꯁꯤ ꯏꯉꯥ ꯊꯥ ꯑꯁꯤ ꯈꯔ ꯆꯔꯛ ꯆꯍꯤꯡ ꯅꯥꯏꯕ ꯑꯇꯦꯛ ꯑꯀꯥꯏ ꯑꯁꯣꯛ ꯑꯄꯟ ꯈꯔ ꯅꯪꯒꯟꯕ ꯃꯤꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯒꯟꯕ ꯌꯦꯛꯅꯕ ꯃꯁꯤꯡ ꯌꯥꯝꯕ ꯂꯜ ꯂꯥꯞꯄꯒ ꯆꯠꯄꯒ ꯆꯥꯡꯆꯠ ꯑꯃꯠꯇ ꯑꯣꯏꯅ ꯇꯧꯕ ꯊꯥ ꯑꯣꯏꯅ ꯇꯧꯔꯕ ꯌꯥꯏ ꯆꯦꯛꯁꯤꯜꯂꯨ ꯏꯄꯣꯛ ꯅꯨꯃꯤꯠꯇ ꯌꯦꯡꯕ ꯂꯥꯕ ꯑꯃ ꯍꯩꯔꯨꯛ ꯇꯥꯡꯒ ꯑꯃ ꯄꯥꯅ ꯇꯥꯡꯒ ꯑꯃ ꯂꯩ ꯃꯆꯨ ꯑꯍꯨꯝ ꯗꯈꯤꯅꯥ ꯑꯃ ꯃꯩꯔꯥ ꯑꯍꯨꯝ ꯌꯥꯎꯅ ꯃꯈꯥ ꯃꯥꯏꯀꯩ ꯑꯣꯜꯂꯒ ꯎꯁꯤꯟ ꯁꯤꯟꯗꯣꯛꯆꯧꯋꯣ ꯑꯗꯨꯒ ꯁꯅꯥ ꯈꯣꯡꯅꯥꯡꯒꯤ ꯃꯔꯥ ꯃꯆꯦꯠ ꯑꯃ ꯀꯣꯔꯤꯒꯤ ꯖꯟꯇ꯭ꯔꯗ ꯍꯥꯞꯂꯒ ꯈ꯭ꯋꯥꯡꯗ ꯁꯤꯖꯤꯟꯖꯧ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯒꯗꯧꯔꯤ ꯑꯅꯧ ꯑꯅꯧꯕ ꯊꯕꯛ ꯊꯧꯔꯝꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯈꯔ ꯇꯥꯔꯕ ꯌꯥꯏ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯌꯥꯝꯅ ꯐꯒꯠꯂꯕ ꯌꯥꯏ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯑꯣꯏꯅꯗꯤ ꯃꯔꯩ ꯃꯔꯥ ꯈꯔ ꯊꯥꯡꯅꯔꯕ ꯌꯥꯏ ꯊꯕꯛ ꯊꯧꯔꯝꯒꯤ ꯑꯣꯏꯅꯗꯤ ꯑꯆꯧ ꯑꯁꯥꯡꯁꯤꯡꯒꯤ ꯊꯧꯖꯥꯜ ꯂꯩꯒꯅꯤ ꯌꯦꯡꯕ ꯉꯝꯗꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯤꯠꯌꯦꯡ ꯈꯔ ꯆꯪꯒꯗꯧꯔꯤ ꯃꯤꯠ ꯅꯥ ꯁꯤꯡꯅ ꯂꯩꯕꯅ ꯐꯒꯅꯤ ꯏꯄꯣꯛ ꯅꯨꯃꯤꯠꯇ ꯁꯥ ꯁꯜꯗ ꯃꯅꯥ ꯃꯁꯤꯡ ꯄꯤꯖꯧ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯏꯄꯣꯛ ꯅꯨꯃꯤꯠꯇ ꯁꯥ ꯉꯥ ꯆꯥꯕ ꯐꯠꯇꯦꯌꯦ ꯃꯈꯥ ꯃꯥꯏꯀꯩ ꯑꯁꯤ ꯄꯥꯡꯗꯦ ꯐꯠꯇꯦ ꯃꯈꯥ ꯃꯥꯏꯀꯩ ꯑꯁꯤ ꯌꯦꯛꯅꯩꯌꯦ ꯃꯈꯥ ꯃꯥꯏꯀꯩ ꯑꯁꯤ ꯑꯁꯣꯛ ꯑꯄꯟ ꯑꯗꯨꯒ ꯑꯇꯦꯛ ꯑꯀꯥꯏ ꯈꯔ ꯅꯪꯒꯟꯕ ꯃꯥꯏꯀꯩ ꯑꯣꯏna ꯇꯧꯏ ꯃꯈꯥ ꯃꯥꯏꯀꯩꯗ ꯑꯃ ꯃꯇꯦꯡꯗ ꯆꯠꯄ ꯃꯤꯒꯤ ꯌꯨꯝꯗ ꯑꯍꯤꯡ ꯌꯩꯔꯦꯛꯄ ꯐꯠꯇꯦ ꯌꯨꯝꯗꯒꯤ ꯊꯕꯛ ꯏꯟꯈꯥꯡꯒꯤ ꯂꯝ ꯂꯥꯞꯅ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯑꯁꯪꯕ ꯃꯆꯨꯒꯤ ꯐꯤ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯤ ꯁꯣꯔꯥꯔꯦꯜ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄ ꯁꯤꯖꯤꯟꯅꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯁꯤꯗꯕ ꯃꯄꯨ ꯏꯕꯨꯙꯧ ꯄꯥꯈꯪꯕꯕꯨ ꯄꯨꯛꯅꯤꯡ ꯆꯦꯠꯅ ꯅꯤꯡꯖꯧ ꯊꯧꯅꯤꯖꯧ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤꯌꯦ ꯑꯗꯣꯝꯒꯤ ꯑꯃꯨꯛ ꯏꯉꯥ ꯊꯥꯒꯤ ꯕ꯭ꯔꯤꯁꯆꯤꯛ ꯔꯥశꯤꯒꯤ ꯑꯐ ꯐꯠꯇ ꯈꯪꯃꯤꯟꯅꯁꯤ ꯏꯉꯥ ꯊꯥ ꯑꯁꯤ ꯌꯥꯝꯅ ꯗꯥꯎ ꯌꯥꯕ ꯀꯥꯟꯅꯕ ꯆꯥꯎꯈꯠꯄ ꯑꯆꯧ ꯑꯁꯥꯡꯁꯤꯡꯅ ꯆꯥꯟꯕ ꯅꯤꯡꯕ ꯊꯨꯡꯒꯟꯕ ꯌꯨꯝꯗ ꯂꯜ ꯆꯪꯕ ꯊꯥ ꯑꯣꯏꯅ ꯇꯧꯔꯕ ꯌꯥꯏ ꯌꯦꯛꯅꯕꯗꯤ ꯃꯁꯤꯡ ꯈꯔ ꯌꯥꯝꯂꯕ ꯌꯥꯏ ꯆꯦꯛꯁꯤꯟꯕ ꯐꯒꯅꯤ ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟꯒꯤ ꯃꯔꯤꯁꯨ ꯈꯔ ꯁꯣꯛꯏ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯈꯔ ꯇꯥꯔꯕ ꯌꯥꯏ ꯏꯄꯣꯛ ꯅꯨꯃꯤꯠꯇ ꯂꯥꯏꯐꯗꯤꯕꯤ ꯑꯃ ꯍꯩꯔꯝ ꯇꯔꯦꯠ ꯂꯩꯔꯝ ꯇꯔꯦꯠ ꯀꯕꯣꯛ ꯅꯥꯆꯟ ꯇꯔꯦꯠ ꯆꯥꯛ ꯆꯗꯨꯝ ꯑꯍꯨꯝ ꯗꯈꯤꯅꯥ ꯑꯃ ꯃꯩꯔꯥ ꯑꯍꯨꯝ ꯌꯥꯎꯅ ꯇꯨꯔꯦꯜ ꯅꯠꯇ꯭ꯔꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯑꯋꯥꯡ ꯃꯥꯏꯀꯩ ꯑꯣꯜꯂꯒ ꯊꯥꯗꯣꯛꯆꯧꯋꯣ ꯀꯣꯛꯀꯅꯤꯌꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯤꯒ ꯈꯔ ꯈꯠꯅꯒꯟꯕ ꯀꯣꯛꯈꯔ ꯁꯥꯒꯟꯕ ꯃꯤꯅ ꯍꯥꯏꯕ ꯉꯥꯡꯕ ꯁꯛꯄ ꯑꯃꯠꯇ ꯇꯥꯅꯤꯡꯗꯕ ꯅꯥꯄꯜꯈꯔ ꯋꯥꯡꯒꯟꯕ ꯊꯥ ꯑꯣꯏꯅ ꯇꯧꯔꯕ ꯌꯥꯏ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯑꯣꯏꯅꯗꯤ ꯈꯔ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯕ ꯌꯥꯏ ꯅꯣꯡꯄꯣꯛ ꯑꯣꯟꯕ
ꯂꯥꯇꯣꯟ ꯑꯃꯗ ꯆꯦꯡ ꯈꯔ ꯍꯩꯔꯝ ꯑꯍꯨꯝ ꯂꯩꯔꯝ ꯑꯍꯨꯝ ꯂꯥꯡꯊꯩ ꯃꯇꯣꯟ ꯑꯍꯨꯝ ꯂꯩꯁꯪ ꯃꯄꯣꯞ ꯑꯃ ꯗꯈꯤꯅꯥ ꯑꯃ ꯃꯩꯔꯥ ꯑꯍꯨꯝ ꯌꯥꯎꯅ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯏꯄꯥꯗ ꯀꯠꯆꯧꯋꯣ ꯏꯄꯣꯛ ꯅꯨꯃꯤꯠꯇ ꯃꯆꯤ ꯄꯥꯟꯕ ꯉꯥ ꯋꯥꯏꯈꯨ ꯆꯥꯕ ꯌꯥꯗꯦ ꯐꯠꯇꯦꯌꯦ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯑꯁꯤ khara pangde nokchuk maikei achi yeknei ya nokchuk maikei achi khara asok apan nangan ba maikei oina tawi amam mathengda gari macha thauduna chatpa nokchuk maikei da sel thada ba phatte yumdagi thaba ingkhanggi lam lapna chathokpa matamda angauba machugi phi hangam machugi phi napu machugi phi setpa sijinnaba kanaba oigani Sidaba mapu nongpok ningthau ipabu matam pumnamakta pukning chetna ningjau thaunijau yaipagani adomni amuk inga thagi dhanu rasi gisu apapata khangminase inga tha asi yamna kanaba chakhotpa icha iral lithum lepchinba sendal lambi marang kaiba yumda lal changba icha imau tanbada mai pakpa achau wasang singna chanba tha oina tauraba yai ipa imagi maridi khara soi section ba phagani ketugi meeting khara changi noko onba lato namada cheng khara thoding amuba khara parajita lei khara lei angauba khara duba kusum lei khara dakhina ama hablaga maira ahum yauna turel natraga pukri mapanda tha dok chawo tatna banumita kokaniya laisabi pakhang singgi oinadi khara charak chahing naiba mi khara khanagan ba apha punnangan ba khara khoi sauna ba wakhal khara charang na ba tha oina tauraba yai chekhin ba phai phi amuba amada thoding amuba khara lei angang ba ama sel lupa ama hablaga chetna yomchil punchillaga numidangda isingda ahumlak isada ahumlak nan tharaga lamlo ahum phangbada thadaramu Tabak thauramgi oinadi yamna phai mai masing tamliba singgi oinadi khara ayat apan laiya nokchuk maikei asi khara pangde phatte nokchuk maikei asi yeknei nokchuk maikei asi asok apan khara nangan ba maikei oina tawi amam athengda nokchuk maikei da chatpa yumdagi thaba ingkhanggi lamlapna chathokpa matamda angang ba machugi phi asangba machugi phi ureirom machugi phi setpa sijinnaba kanaba oigani sidaba mapu laining thau sana mahi mahirel ipabu pukning chetna ningdo thauni jo yaipaba oigani ya amuk inga thagi makar rasigi matangda su khangminasi inga tha si khara aka akum naiba wathok lanthok khara kungba mi khara khanagan ba ana ye khara toigan ba sel lakbaga chatbaga changchat amata oina tawba tha oina tawraba yai yumda lal tungsinba ichak ira lepsinbadi khara wana thoklaba yai lapoi lapang chang thokpa ama hai matung inba hairuk mariga phiral angangba amaga leiram mangaga dakhina ama maira taret yauna lepa pokon numita ayukta mongba hanba ipada kachawa lepa pokon numita yu sa ngana jingba sijinaba yade phatiya Laisabi pakhang singgi oinadi yamna apaba chaukhatpa suba nomba khara tandaba mioi singgi oinadi sendal lambi marang kaiba tha oina tauraba yai nungsi nungongi oinadi marei mara khara thangnaba tha oina tawgadori thabak thauramgi oinadi achawa sangsingna changani haija singjaraba hotnaba kalabadi phamthol hapat loiba pibidi ipok namita sanga mayai kaba pot na chingba sijinnaba phatte mongba hanba ipada hayama layama dakhina ama numit khudinggi kachawo yaiphagani ya nokchuk maikei asi pangde phatte nokchuk maikei asi yeknei nokchuk maikei asi asok apan khara nangan ba tek akai thokan ba maikei oina tawi ama mathengda gari macha thauduna chatpa phatte yumdagi thabak ingkhanggi lamlapna chathokpa matamda napu machugi phi angauba machugi phi sangmanaba machugi phi setpa sijinnaba yamna kanaba oigani sidaba mapu mongba hanba ipabu matam punamakta chetna ningjau thauni jawo yaipagani ya amuk inga thagi kumbha rasigi apapata khangminasi inga tha asi khara awa nungai ani yanana chatpa miwa misa khara taganba ana ye khara toiganba lallakwaga chatpana khara henba tha oina tauraba yai
ꯃꯤꯅ ꯄꯤꯕ ꯄꯣꯠ ꯆꯥꯕ ꯊꯛꯄꯗ ꯈꯔ ꯆꯦꯛꯁꯤꯟꯕ ꯐꯒꯅꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯇꯦꯡꯗꯤ ꯐꯪꯒꯅꯤ ꯄꯨꯛꯀꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯃꯥꯌꯣꯛꯅꯔꯕ ꯌꯥꯏ ꯆꯦꯛꯁꯤꯜꯂꯨ ꯏꯄꯣꯛ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯏꯄꯥꯗ ꯍꯩ ꯑꯃ ꯂꯩ ꯑꯃ ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯟ 3 ꯂꯩꯁꯪ ꯃꯄꯣꯞ ꯑꯃ ꯗꯈꯤꯅꯥ ꯑꯃ ꯃꯩꯔꯥ ꯑꯃ ꯀꯠꯆꯧꯋꯣ ꯌꯥꯏꯐꯒꯅꯤꯌꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯈꯔ ꯑꯗꯨꯝ ꯆꯔꯛ ꯆꯍꯤꯡ ꯅꯥꯏꯕ ꯃꯤ ꯈꯔ ꯈꯠꯅꯒꯟꯕ ꯊꯥ ꯑꯣꯏꯅ ꯇꯧꯔꯕ ꯌꯥꯏ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯒ ꯁꯦꯟꯗꯥꯟ ꯂꯝꯕꯤꯗꯤ ꯐꯩ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯩꯌꯦ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡꯗꯥꯕꯗ ꯌꯥꯝꯅ ꯆꯥꯅꯕ ꯊꯥ ꯑꯣꯏꯒꯗꯧꯔꯤ ꯊꯕꯛ ꯊꯧꯔꯝꯒꯤ ꯑꯣꯏꯅꯗꯤ ꯋꯥꯅ ꯁꯨꯔꯒ ꯑꯋꯥꯃꯜ ꯐꯪꯕꯗꯤ ꯈꯔ ꯋꯥꯅ ꯊꯣꯛꯀꯗꯧꯔꯤ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯏꯄꯥꯗ ꯐꯤꯔꯥꯜ ꯃꯆꯨ 3 ꯍꯩ ꯑꯃ ꯂꯩ ꯑꯃ ꯂꯩꯁꯪ ꯃꯄꯣꯞ ꯑꯃ ꯗꯈꯤꯅꯥ ꯑꯃ ꯃꯩꯔꯥ ꯑꯃ ꯌꯥꯎꯅ ꯀꯠꯆꯧꯋꯣ ꯃꯍꯩ ꯇꯝꯂꯤꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯩꯌꯦ ꯄꯤꯅꯕꯤꯕ ꯊꯥꯅꯦ ꯑꯋꯥꯡ ꯃꯥꯏꯀꯩ ꯑꯁꯤ ꯄꯥꯡꯗꯦ ꯐꯠꯇꯦ ꯑꯋꯥꯡ ꯃꯥꯏꯀꯩ ꯑꯁꯤ ꯌꯦꯛꯅꯩꯌꯦ ꯑꯋꯥꯡ ꯃꯥꯏꯀꯩ ꯑꯁꯤ ꯑꯁꯤꯕ ꯃꯥꯏꯀꯩ ꯊꯣꯛꯏ ꯑꯗꯨꯒ ꯈꯔ ꯑꯇꯦꯛ ꯑꯀꯥꯏ ꯅꯪꯒꯟꯕ ꯃꯥꯏꯀꯩ ꯑꯣꯏꯅꯁꯨ ꯇꯧꯏ ꯑꯋꯥꯡ ꯃꯥꯏꯀꯩꯗ ꯊꯕꯛ ꯄꯥꯏꯈꯠꯄ ꯁꯦꯜ ꯊꯥꯗꯕ ꯐꯠꯇꯦ ꯌꯨꯝꯗꯒꯤ ꯊꯕꯛ ꯏꯟꯈꯥꯡꯒꯤ ꯂꯝ ꯂꯥꯞꯅ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯤ ꯑꯁꯪꯕ ꯃꯆꯨꯒꯤ ꯐꯤ ꯅꯥꯄꯨ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄ ꯁꯤꯖꯤꯟꯅꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯁꯤꯗꯕ ꯃꯄꯨ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯏꯄꯥꯕꯨ ꯄꯨꯛꯅꯤꯡ ꯆꯦꯠꯅ ꯅꯤꯡꯖꯧ ꯊꯧꯅꯤꯖꯧ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤꯌꯦ ꯑꯗꯣꯝꯒꯤ ꯑꯃꯨꯛ ꯏꯉꯥ ꯊꯥꯒꯤ ꯃꯤꯅ ꯔꯥశꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯐ ꯐꯠꯇ ꯈꯔ ꯈꯪꯃꯤꯟꯅꯁꯤ ꯏꯉꯥ ꯊꯥ ꯑꯁꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯆꯥꯎꯈꯠꯄ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯃꯔꯥꯡ ꯀꯥꯏꯕ ꯃꯤꯅ ꯁꯛꯈꯪ ꯃꯥꯏꯈꯪꯕ ꯑꯣꯏꯕ ꯌꯨꯝꯗ ꯂꯜ ꯆꯪꯕ ꯏꯆꯥꯛ ꯏꯔꯜ ꯆꯥꯎꯈꯠꯄ ꯄꯤꯕꯤꯕ ꯊꯥ ꯑꯣꯏꯅ ꯇꯧꯔꯕ ꯌꯥꯏ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯒ ꯑꯗꯣꯝꯒꯤ ꯅꯥꯄꯜꯅ ꯑꯗꯣꯝꯒꯤ ꯃꯥꯡꯅꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕꯁꯨ ꯈꯔ ꯂꯩ ꯆꯦꯛꯁꯤꯟꯕ ꯐꯒꯅꯤ ꯌꯥꯔꯕꯗꯤ ꯌꯨꯝꯗ ꯏꯄꯣꯛ ꯅꯨꯃꯤꯠꯇ ꯑꯍꯜ 3 ꯆꯥꯛ ꯀꯧꯔꯒ ꯑꯍꯜꯒꯤ ꯊꯧꯒꯜ ꯇꯧꯖꯧꯋꯣ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯁꯥ ꯉꯥ ꯌꯨꯅ ꯆꯤꯡꯕ ꯃꯌꯥꯏ ꯀꯥꯕ ꯄꯣꯠ ꯁꯤꯖꯤꯟꯅꯕ ꯐꯠꯇꯦꯌꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯈꯔ ꯑꯀꯥ ꯑꯀꯨꯝ ꯅꯥꯏꯕ ꯃꯤꯅ ꯈꯔ ꯌꯦꯡꯁꯤꯟꯒꯟꯕ ꯁꯦꯟꯗꯥꯟ ꯂꯝꯕꯤꯗꯤ ꯃꯔꯥꯡ ꯀꯥꯏꯕ ꯊꯥ ꯑꯣꯏꯅ ꯇꯧꯔꯕ ꯌꯥꯏ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯑꯣꯏꯅꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯔꯥꯡ ꯏꯊꯛꯇ ꯈꯔ ꯇꯧꯒꯟꯕ ꯊꯥ ꯑꯣꯏꯅ ꯇꯧꯏ ꯊꯕꯛ ꯊꯧꯔꯝꯒꯤ ꯑꯣꯏꯅꯗꯤ ꯑꯆꯧ ꯑꯁꯥꯡꯁꯤꯡꯒꯤ ꯃꯤꯠꯌꯦꯡ ꯀꯥꯔꯜ ꯈꯔ ꯂꯩꯕꯅ ꯃꯤꯋꯥ ꯃꯤꯁꯥ ꯈꯔ ꯃꯥꯌꯣꯛꯅꯔꯕ ꯌꯥꯏ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯑꯄꯔꯥꯖꯤꯇꯥ ꯄꯥꯝꯕꯤꯒꯤ ꯃꯔꯨꯗꯨ ꯃꯆꯦꯠ ꯑꯃ ꯈ꯭ꯋꯥꯡꯗ ꯂꯪ ꯑꯉꯥꯡꯕꯅ ꯁꯤꯖꯤꯜꯂꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯤꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯐꯩꯌꯦ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯑꯁꯤ ꯄꯥꯡꯗꯦ ꯐꯠꯇꯦ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯑꯁꯤ ꯌꯦꯛꯅꯩꯌꯦ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯑꯁꯤ khara atek akai nanganba maikei oina tawi ama mathengda nongpok maikeida chatpa phatte yumdagi thaba inkhanggi lapna chathokpa matamda angauba machugi phi asangba machugi phi amasung higok machugi phi setpa sijenaba yamna kanaba oigani sidaba mapu ibudo pakhangbabu pukning chetna ningjau thaunijau yaifaba oigani ye adonggi ngasigi oinadi aigi video asi matang asida losinjarage viewers mayam khwai pumnamakna aigi video singbu like share amasung comments tawbiyu aduga viewers mayamna aigi channel asibu subscribe tawbiduna aibu thauna hapkatpiyu nungsibiba viewers mayamna aigi channel asibu subscribe tawbada karisu tingbadi nate adubu aigi oinadi thauna yamna hapkatpiba oibani aduga viewers mayamna aigi video singbu yengba khak natana aigi channel asi subscribe su tawbiyu asigumba khangbada yamna kanaraba video mayam ama leiri atai di ai mathangi oiba video singda mayam amuk khangminarasi hayum si daba mapu hong kurusi